Kanglei thriller na mayam butaram nokchari ngasi puduna lakchari bawari asidi Kerala da thokiba yamna maring marangba case amani case asida lining bi sister Abhaya bu hatlaba matung kanamata khanghandanaba evidence sing adabu manghan takanki aduga haidba case asi India da thokiba crime sing manungda solve tawnaba honabada khwaidagi matam sangna changkiba crime ni matau karamna amadi karigidmakta crime asibu chathakhiba na haibasi wari asibu targa mapung fana khangminarasi thaudok asi 1992 da Kerala gi Kottayam kauba mafam amada thokibadi Kottayam hairiba mafam asida convent amadi church sing yamna leiba santi leiba jaga amani mafam asida yamna maru oidiba convent asi Saint Pius X convent hostel asini convent asida chahi nauri binupi singna mahi tamduna leiriba mafam ni aduga makhoi sing asi lining bi ngaktini makhoi sing asigi marakta sister Abhaya su amani sister Abhaya asi chahi nauri bi honaba kanbi Isorbu ninjeduna miyamge mateng pangduna mapunsi lenjarage khanduna lejaribi nupi masa amani mahaki college degree exam su naksilakpana khanan nganna hogotlaga direct ai su paage haiduna alarm adubu pung mari da thamlaba matung tumba changki mahakna ayuki pung mari da hogotlaba matung direct paaba hormi masigi matung tumlinglakpadagi study break macha ama loduna kitchen lomda changduna tumlingba fanaba ising aingba khara thakchange amadi aingba ising aduna mai su khara ta thokke khandun changki Nongalaba matungda atoppa lining bisingsu hogolaklami adubu makhoina hanaga manadaba karigum khara urami sister Abhaya asi mafam khangna mangkhribani makhoina Abhaya bu thiba horaklami kitchen manungda changduna yengbada fridge door adu hangdoktuna mahaki bottle adusu makhum hangdoktuna ising adu leimai da haidoktuna leiba thengarami aduga mahaki sandal namsu leiramba thengnaki aduga sister Abhaya asi karai da chatkhabno haibasi kanamata khangnamde masigi matungda mayam changduna koithi thiba horaklami sister amana Abhaya gi atoppa sandal nam adu makoi convent ki guha manakta taadun leiborakki manak changsinuna yengo matamdari guha adugi manungda sister Abhaya gi thawai yaudra bhakchang adu taadun leiramba thengnaki Local police sing laktuna sister Abhaya gi thawai yaudra bhakchang adu guha manungdagi lokhattuna postmortem gi damak pukhirami mafam aduda leidiba lining bising asi thokliba thodok asi thajam ngamnamde amadi pungak ngakhi ngarangta makhoi mayamga harau leiminaduna sak ising chaminaraba matung future plans sing gi matangda wari watai saminakhiba sister Abhaya si ngasidi thawai yaudra bhakchang oina lei Kias asibu tijanaba VV Augustine kauba police officer amana photographer ama kauraba matung hakchang asigi photo sing lawrami aduga postmortem tawnaba thajinki postmortem tawringai da doctor sing aduna hakchang aduda asokpagi dak khetatpagi mafam sing amadi makokta asokpa mafam sing leiramba thengnaki mahaki makokta asokpa mafam leibana misi asibu masa mathinta sijaba misi oirabasu murder tawramba yabagi oithokpa yaba case amani haina report phongdokhi matang sida hairiba report asi kanamatana thajamangamnamde Karigdamakta sister Abhaya masa mathinta sijanaba alarm adu thamlibano fridge ki thong adusu hangdoktuna thamlamniba aduga bottle makhum adu hangdoktuna leimai de ising haidoktuna leiramba amadi mahaki sandal nama mafam adu leiramba sini aduga mahakna masa mathinta sijanabagi damakta asuk yamna hathu nang horoidabagum tawriba si karigdamakta no maram sing asina report asibu kana matana yaramde amadi kanagum kharana achumba adu bulotsinna hotnaba malibani maramdi haiba thogdok asi Convent manung asida thoglibani amadi mafam asida lining laisol gi maramda lairik tampham oiriba mafam asida asiguban thodok asi thokchilakpa asini yamna chingnaningai oiriba thodok asina amadi masibu lotsinaba hotnariba thongsing asina community asi hanagi matogum santi oiramde Jomon Puthan Purakal koba activist amana committee ama semla matung achumba puthokna taksilami 16 April da case asi Central Crime Branch da sinarami Thakare investigation tawraba matung report ama crime branch asin release tawrami report asida sister Abhaya gi case asi suicide ni haina phongdoklami hairiba matam asidadi sister Abhaya gi firol mayam asisu loina manghan takan khrabani aduga hakchang adu phomjinuna thamkhrabani aduna medical evidence sing asi ayamana manghan khrabani adubu matam asida hairiba case asi matangda ihau kya horami media su hairiba case asi gi matangda discussion kya ama tawrami state asida leiriba miyam su magi oiba mot kya ama phongdokani lining bising su protest kya tawrami hairiba maram mayam asina media amadi society dagi pressure kya lakpana hairiba case asi CBI da makhata na nauna thijinaba khusindarami CBI na clue amadi evidencing nauna khomjinba horami investigation asi smooth oina satharami adubu khanghoudana karigum khara thorakki CBI officer Varghese P Thomas na 1994 da press conference ama pangthoklami aduga yamna angakpa wafam khara phongdokhi hairiba sister Abhaya gi case asibu suicide case ni haina ba mangon pressure kya ama lakhi aduna I hak voluntary retirement lawjaragi haina press conference adu phongdoklami mahaki statement asigi matungda
case asi news headline ama oirame aduga expert sing na hairiba pressure asi karai dagi kanana pirakno aduga karigidamakta piraklibno haibo wafam kaya ama khanarami karigidamakta case asi solve tawnaba hotnabada asuk yamna luribno case asi makhatana CBI ni thijalami adubu makhogi makhutta medical proof oibiya ba asi karimata leiramde masigi matung makhoina sister Abhaya ge chawba amadi lumba manaba dummy doll kya ama saduna guhado da thadarami hairiba dummy doll sing asda asokpa jaga sing adu fajana yenglaba matung sister Abhaya gi injury sing aduga compare tawrami adubu hairiba changyeng myam asi tawrabasu paukhumde hojik fau phangamde chahi ahumgi matungda 1996 da CVI na cases gi matangda report ama release tawrami report asida sumna palami hairiba case asi aikoina murder case ama oina lawi hairiba thokaningdaba thodok asi kanana tawribno haibasi oithokpa yab khudingma khangdokna hotnaribani adubu aikoina fana kanna hotnarabasu masigi mapung faaba result adudi phangba ngamdre thodok asi thokraba chahi mari leireba faaba local police crime branch amadi CBI faabana case asi bu solve tawba ngamdrebani mamangda pesin kifa investigation report mayam ama court na reject tawrami masigi matung case asi bu thijinaba anauba CBI team ama form tawrami sahi ahum thijilaba matung CBI na case asi bu medical record ki matung ina murder case amani haina 1999 da confirm tawrami handaki medical report asidedi postmortem report ta pankhiraba sister Abhaya gi hakchang da asok gi dakpham kaya ama tarambagi report yawi aduga masagi injury sing asi mamang da karimata pankhiba leite sister Abhaya leitaba numit aduda lining bi nupi singna mahaki body da asok gi dakpham kaya ama taramba thengna haina fongdoki mamang da pankhiba police officer VV Augustine na kaukhiba photographer aduna body do photo kapagi report ta pankhidaba injury marks kaya ama su taramba thengna Sister Abhaya gi hakchang adu lokholaba matung eyewitness oi horiba lining bising amadi medical report ki matung inna Sister Abhaya masa mathanta mathwai thajakhiba natte case asi murder case amani haibasi chahi taret investigation tawraba matung clear oiki adu mamangi CBI report ki matung inna case asi murder case amani haibasi confirm oire adu masi kanana Chathakhiba haibasi khangma ngamdre report asisu court reject tawki anoba CBI team mama semduna nauna investigation chathaba horakhi aduga 2005 ta mamanga chap manaba report fongdoktuna murder asi kanana tawbun haibasi khangma ngamdre report asisu court na reject tawrami masigi matung karigidamakta mihat pasi puthokpa ngamdribun haina activist singna iho horakhi miyam amadi media report singda case asigi matangda wari watai amadi conspiracy kya ama sandorakhi media report kharigi matung inna Yahan hana tawkhiba police investigation adu yamna niyom chumkhide sister Abhaya gi body adu yamna thuna lairol chanki mahaki mafi marol adu mai thadokhi amadi diary adu manghan takanki postmortem report adu incomplete oy amadi khutkan pangan mamiyo singna case asibu namsinuna thamba male haina claim tawrakhi asumna yamna chungnaningai oiriba thawong sing asi karigidamakta tawribna haina wafam kya thamnarakhi masigi matung anauba investigation team mama amuk semki 2007 da yamna thajadaba revelation ama mayam mang thorokhi chahi tara manga chupna thizilakhiba case asida witness oina mamioi sing fawba si khiba su yawribane adubo handakti yamna thajadaba mawongda ki witness ama thorokhi hairiba ki witness asi adai kana sunate mahaga si ichamchamba huranba mani huranba sina media da fongdokhiba wafam sing asi miyamna serious oina lawba hawrakhi amadi investigation asigi mayosu pura olhanki huranba asigi maming adakara zuko mahak si 1992 gi matamda random oiba imung singye changna migi pochai huranuna imung manung thakpa ngamna hotnaribun rupa amani mahakna fongdorakpagi matung ina 27 March 1992 da mahakna St. Pius X convent huran changki mahakna roof ta kaduna lightning conductor gi copper road amadi wire sing da huranuna yon gi haina amamba numidang da convent adu da changki bani adu numit asida mahakna uriba thong sing asidi chahi kya chupna mahakki mamita adum uduna laidi bani numit asida amamada nupama campus asida tumina kanamata khanghandabi sangsalakhi aduga nupa asigi maming Father Thomas Kottoor karigidamakta mahakna nupi ngakta leiriba hostel aduda numidang lona changlakhibano adagarajunu makha tarduna mahakna Father Jose Putrikail amadi Sister Sephy su ukhi haina fongdokhi masidani case asi yamna maring marangba case oiribse raju asidi chamno huralaga scrap dealer amada yon mane adubu numidang aduda yamna strange obit thodokasi mahakna hakthengna thengnakhibade mahakna thoktuna mateng panglinglabasu crime ama tawnaba mafam adu lakhibana mahakna matau karamna chongthoktuna mateng panglubani mathangi numitta sister Abhaya gi paw si takhi aduga police laktuna thijin khochin batawki matam asida mahakna aranba khongthang ma thangki haibasi pukningda fawki kariguma mahakna numidang na thokriba thodok sing adu miyam da fongdok khrabadi mahakna tawriba crime haibadi
huranbagi thabak adusu haidokpa tabana lochenduna lakhibne adubu handakti mahakna police station da chattuna mahakna hakthengna ukhiba thodok mayam sing adu tamki mahakki warising adu butaraba matung police na mahakpu huranbagi maral arrest tawrami police singna asumna khalami numit aduda adakara juna huranba changdaba matung nupi macha aduna ukhibadagi mahakpu halaga guha manung aduda langthakibani Raju asi police custody da numit yankhaini pani thamki matam asida mahak asi makhal makha kyagi torture tawrami crime adu mahakna tawbani haina force tawrami masigi mathakta bribe sale amadi yum amasu pige masina traga job amasu pige aduga crime masina hakna tawbani haina fongdoktuna haina fawba hairami mahaki scrap dealer oiriba Samir su Rajuga mari lainabagidamakta police na fagadlami adubu Samir amadi adakara Raju anina maning hankiba leite adu mamang matamda huranba oiramba adakara Raju asi hojikti achumbagidamakta karap oirif system asigi mayokta chap yungna lepli mahaki thamoi sengba sida kona fawba kona thagat wahi kya fongdokhi masigi matungda case asigi anoba mayol ama lakhi CBI na case asigi main suspect asi masak khangba ngamki Father Thomas Kottoor amadi Father Jose Putrikael ni taseng basu convent adugi manakta leiba mioi singsu crime asi thokdaba numit aduda Father Thomas ki scooter adu convent adugi manakta khamduna leiba thengnaki mahakna numidang athengbada cha thaklaba matung hanjilakpada scooter adu leinamba thengnakhibani adubu matang aduda mahakna thawina luna khanjilode haina fongdokhi adubu nupa asina khara leiraga asumna amuk fongdokhi aina fongdokhi bo afam sing adu aranbani asum tongna case asidagi maning handuna witness kaya ama chatkribani adubu adakara Raju na fongdorak pasina police na yamna chingnaba fawrakhibani adakara Raju da yamna senpham amadi bribe sing dawrukliba asi kanana oigidawribano amadi Raju na haibagi matung inna numit aduda Father Thomas na girls hostel manung aduda kari tawba laglibano haiba wafam kaya ama thoglakhi matang asida toknga kaya ama sondokpa horki Father Thomas amadi sister Sephy ani si luhonglaba matai mana amaga chap manaribani amadi hariba wafam asi mi ayamana loina ngangnaba wafam ama oiribani convent aduda leiriba lining bising aduna hariba wafam sing asigi matangda wari watai kya sanakhibasu leiribani aroibadadi 2008 Raju na fongdoklakpa wafam singi matung inna CBI na thijalaba matung Father Thomas Kottoor sister Sephy amadi Father Jose Putrikael asi main suspect ni haina fongdokhi masigi matungda accused ki defense lawyer asina Raju bu court of professional criminal amani haina haiki magi mathakta thangatliba charges amadi mamang matamgi huranbagi thabak sing adu ayamana masana yazakhi adu sister Abhaya gi murder case sida achumba adu puthokki haina mahak chap yungna lefki mahaki statement ki matungina Father Thomas sister Sephy amadi Father Jose Putrikael Bangalore narco test ki damak thaki test asi malini kawi doctor amana head oiki narco test asi chatharingi manungda record adubu CD ahumda record tawki aduga record adu Kerala High Court Judiciary da thaki adubu hariba narco test result yawa CD adu amang ata thokanduna yaramdaba thengnaki Dr. Malini asi hariba thong sing adu expand tawnaba korame adubu mahak asi matam kharagi mamangda suspend tawramba thengnaki aduna hariba narco test asi mapung fana loisandana leiri hariba narco test adu involve tawkiba miyoi sing adu kauduna wahang pahung chathaki adubu kanamatada CD asibu tamper tawdi haina fongdokhi thawdok asigi achumba khangdoknaba CD adubu Central for Development of Emerging Technology CDIT da tharami CDIT na hariba CD sing adu analyze tawraba matung ahanba CD adu Father Thomas Kottoor gi amadi CD asi full detail 32 minutes 50 seconds sangba record yauribani aduga masigi CD asi kunthara hena edit tawthokramba thengnaki Father Jose gi CD aduna minute nifu second nifu manga sangi aduga magi CD asi su 18 lak edit tawrammi aroibagi CD asina sister Sephy gi narco test kini aduga minute 19 second kunthra thoi sangba record adu 19 lak edit tawthoklambagi thawung sing adu khangba ngamki masigi CD da tampering tawramagi thawdok asigi matungda Kerala High Court na CBI da numit 10 gi manungda original record CD adu puthokna bahairammi numit humni gi matungda Kerala gi local TV network amada sister Sephy Father Thomas amadi Father Jose gi CD sing adu broadcast tawrammi aduda masigi local TV amada broadcast tawrukliba si karaidagi leak oirakhibno haibdu kanamata khangdre adu original narco test ki matung ina Father Thomas sister Sephy amadi Father Jose anina murder asi sathakibde haina fongdokhi March 27 1992 ki ayuk anganbada sister Abhaya pung mari tarakpada hogotlami numit adu yamna saba numit oibana mahaki hostel room dagi fridge laiba kitchen room dagi ising engba thaklingai matamda mahakna kitchen dagi makhol khar tarakhi mahakna karino haina set tawnaba changma matamdadi Father Thomas Father Jose amadi sister Sephy makhoi ahum asi
ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ ꯁꯤꯁꯇꯔ ꯁꯦꯐꯤꯅ ꯀꯤꯆꯟꯗ ꯂꯩꯔꯝꯕ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯃꯀꯣꯛꯇ ꯊꯣꯝꯈꯤ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯀꯣꯛꯇ ꯁꯣꯛꯄ ꯂꯩꯔꯝꯕ ꯑꯁꯤ ꯊꯦꯡꯅꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯀ꯭ꯔꯥꯏꯝ ꯑꯗꯨꯕꯨ ꯈꯪꯍꯟꯗꯅꯕ ꯍꯥꯏꯗꯨꯅ ꯁꯤꯁꯇꯔ ꯑꯕꯦꯌꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯪꯊꯈꯤꯕꯅꯤ CBIꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯝꯃꯤ ꯑꯗꯨꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯑꯗꯨꯕꯨ 2009ꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯕꯦꯜ ꯄꯤꯗꯨꯅ ꯊꯥꯗꯣꯛꯈꯤ ꯑꯃꯗꯤ ꯐꯥꯗꯔ ꯍꯣꯖꯦ ꯄꯨꯇ꯭ꯔꯀꯥꯏꯜ ꯑꯁꯤ ꯀ꯭ꯔꯥꯏꯝ ꯑꯁꯤꯗ ꯃꯔꯥꯜ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ 2009ꯗꯒꯤ 2019 ꯐꯥꯎꯕꯗ ꯀꯣꯔꯠ ꯍꯤꯌꯔꯤꯡ ꯀꯌꯥ ꯑꯃ ꯇꯧꯈꯤ 2020ꯗ ꯀꯦꯔꯂꯥ ꯍꯥꯏ ꯀꯣꯔꯠꯅ ꯐꯥꯗꯔ ꯊꯣꯃꯥꯁ ꯀꯠꯇꯨꯔ ꯑꯃꯗꯤ ꯁꯤꯁꯇꯔ ꯁꯦꯐꯤ ꯑꯅꯤ ꯑꯁꯤ नार्को टेस्ट रिजल्ट की मतुंग इन्ना मपुनसी सुप्प जेल दा लैबा हाइना राय ताखी अदुगा लुपा लाख मंगा सु फाइन तौखी असुम तौदुना इंडिया की ख्वाइदगी सांगना चथखिबा मर्डर मिस्ट्री असि थमोय सेंगबा हुरानबा अमगी मतेंगदगी अरोइबदि सॉल्व तौबा ngamki wari asibu nungaibirabdi kangli thriller bu nuksibiduna like amam tang tawbiram mayambu thagatchari